Manipur kaiba yaroi haiduna Englishing ani amagi Jun taraga nipanda miyamna changsingiba khongjangda laikhidraba singbu ningsingduna kunga humdoirak suba the Great June Uprising Unity Day pangthokli miyamna athaubi taraga nipangi maphamda ikai khumnaba utkre India lengakna Manipur machetana thugaiba yaroi karigumba Manipurgi apunbagi shaktam amasung lamgi ngamkhai kaihannaba honaraklabadi Manipur miyamna pre-major status demand tawrakloi hainingai leite haina observation committee the Great June Uprising Unity Day gi convener Joy Chandra Konthaujamna phongdorakli Imphal gi Kekupata pangthokhiba haikat leikat tambagi thauram aduda Joy Chandrana makhatana hai lamdam asida lona yadaba mawongda changsilakliba mitop singna Makhoina khulingba lamdam ama semba yaroi India lengakna Manipur da NRC mapungphana chana handuna lamdam asida logi wangmada changsilakliba mitop sing khangdok kadabani state asida hojik thokliba irang asigi haurakfam asi suda lairiba singna ground rule ngakna chattabadagini makhoina tawningbata tawba yabagi ningtamba pibadagi thokpani maramasina Manipur dagi su lauthokadabani haina demand tawrakli Manipur asi ingtha tapthaba mahausagi punshida hanjinba tangdu laitaba lamdam ama ohensi hairabadi lamdam asida khundaminariba yelhomi kanglop phurup khudingmakna India lengakna state asida constitution gi wangmada changsin lakliba thawong sing asi amadi kuki jo singna lamdam asibu machetana thugaina ba honarakliba asigi mayokta punna lepminaba amasung thengnaminabagi tangai fadaba lei state asigi miyamna Manipur apunbagi shaktam amasung lamgi ngamkhai kaihanba yaroi haiduna ngasi su achetpa khongfam ama leptuna lakli makhatana su lepkigani haina phongdoki thauramadu ngasi ayu anganbadagi hauna yakairol saktuna haudoki haunabi matung inna Lining Laishon gi oiba thauram sing pangthoklaba matung Manipur kaiba yaroi haiba miyam gi khongjangda laikhidraba thawaina pontha pikraba athaubi shingi maphamda thangta sanaroi shing yauna thauram aduda saruk yakhiba miyamna general salute pikhi tungda laikhidraba athaubi shingi imung manungi miyoi sing tongan ba loop sing mahairoi sing lenga ki phamnaiba sing amasung Manipur gi mapanda khundaraba yelho furup sing yauna lamdam asida khundaminariba yelho mi furup kayana athauba singi mafamda haikat laikat tamduna ikai khumnaba utki Indiana Manipur bu macet tana thugai bu sunga yaroi karigumba Indiana Manipur bu macet tana thugai ragadi aikoi pre-major status demand toroloi haiba leiti haiba wafum aduni maramdi karigino haiba da 1949 da India da merge tawkibineba India da merge tawum matamda aikoi Manipur ga pun saktam kaheloi Manipur nuksi sanana lehengini haina merge tawkibini madugi wangmada makhoina India government silaga Furup singye thugaina na honaragadi aikoi pre-major status demand torolo haiba wafam adul lai pun sektam de singnara abadi aikoi hana thokiba 18 June adudagi henba sathiba 18 June ama sem sari Thauramadu saruk yakhiba observation committee gi co-convener Fairoijam Nando Luwangna Kanglup Phurup kayana punna khundaminariba lamdam asida India lengakna Kanglup amada amuk insin tawduna Manipur thugaina ba honariba asi anemba thaki lengakloni Hauziksu India lengakna kukijo singda amuk insinduna Manipur gi apunbagi shaktam amasung lamgi ngamkhai thugaina ba honari state asida thokliba irang asigi matangda India lengaki Home Minister Amit Shahana chair lauduna High Power Committee gi mifam pangthokre haina lamdam asigi miyamda utchai haiduna center da paliba lengak asibu thazadabagi wafam phongdoki mahakna makha taraduna Manipur da kari thokli haiba asi chahi amagi mamangda ningthina khanglaba ngaktani Amit Shah kanano lamdam asida thokliba irang asigi matangda Home Minister ama oina kari tawki haiba adu lamdam asigi miyamna hanana khanglaba ngaktani Manipur da lairiba irang asi loishinge hairabadi lamdam asida logi wangmada changlakliba mitop sing khangdo u hainasu demand tawrakli India ki ningtamba kannanaba khutta khulai Paikiba Netaji Subhash Chandra Bose Bhagat Singh na chingba singbu India lengakna Maraibak ningbani hairabadi India lengakna Thawoi dabana maram oiraga lamdam asigi miya
Iraipak iramdam amadi kangluk phurup sing kannaba hotnabada khutta khulai pairiba lamdam asigi miyambu karigidamak lona yadabani hairibanu haiba wahangsu nandona India lengakta hanglakli external aggression to boda cookie jo militant jina Myanmar dagi sanghal laga Manipur landar pom da Bharat sarkar na sum yeng re gadi Jammu Kashmir Pakistan intrusion sanghal laga landar pom tam dadi makoi yeng lai gadra Jammu Kashmir da Pakistan intruder sing na Pakistan ki terrorist sing sanghal laga attack to boda Bharat sarkar log dai da adum Myanmar rom dagi cookie jo militant jina sanghal laga Manipur attack to ribase masi external aggression ni masi national security threat amane khalbi raga masi challenge to boda Bharat sarkar na madu nating ngadi Manipur da positive peace sum pangwai high power security meeting phamba akhoi afaba khongtang di webiu adubu tobu ground ri ti ding pham webiu ta seng na khang tabak tobiu hekta nampu da nakalani khane re ka kham ne bi aroi achumba chumda ba haibu da basis soi gadabani kana lali kana chumi haibu basis soi kan da akoi gi shanti thamna ba Bharat sarkar na hone bi gadabani